ꯕꯣꯕꯤꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯔꯨꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯔꯣꯁꯟꯅ, "ꯁꯅꯥꯅꯨꯗꯨ ꯅꯪ ꯒꯥꯔꯤ ꯃꯅꯤꯡꯗ ꯑꯝꯇꯪꯗꯤ ꯇꯣꯡꯍꯟ ꯌꯥꯕꯅꯤ꯫ ꯅꯪꯁꯨ ꯃꯥꯏ ꯃꯃꯥꯟꯅꯕꯤꯗꯨ ꯑꯣꯏꯔꯁꯨ ꯁꯤꯟꯅꯔꯒ ꯊꯕꯛ ꯈꯔ ꯇꯧ ꯌꯥꯕꯅꯤ꯫ ꯃꯃꯥꯟꯅꯕꯤ ꯈꯪꯂꯗꯤ ꯑꯇꯩꯁꯨ ꯃꯔꯤ ꯃꯔꯤ ꯈꯪꯅꯔꯛꯀꯅꯤ ꯇꯧꯕꯅꯤ꯫ ꯁꯅꯥꯅꯨꯒꯤ ꯃꯅꯥꯎ ꯅꯨꯄꯤ ꯅꯥꯎꯕꯤꯗꯣ ꯃꯆꯤꯟ ꯌꯥꯝ ꯌꯥꯡꯕꯅꯦꯕ꯫ ꯃꯥ ꯈꯪꯈ꯭ꯔꯗꯤ ꯂꯩꯀꯥꯏꯁꯤꯝ ꯈꯪꯕꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯀꯅꯥꯝꯇ ꯈꯪꯍꯟꯗꯅ ꯇꯥꯟꯖꯥ ꯌꯦꯡꯂꯤꯕꯅꯤ." "ꯍꯣꯏ, ꯇꯥꯟꯖꯥꯕꯨꯗꯤ ꯌꯦꯡꯕ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯣ ꯇꯥꯟꯖꯥ ꯌꯦꯡꯂꯤꯉꯩ ꯅꯔꯣꯟꯗꯒꯤ ꯑꯃꯅ ꯂꯨꯝꯈ꯭ꯔꯗꯤ ꯅꯊꯟꯅ ꯆꯥꯛꯆꯍꯧꯅꯤꯅ ꯍꯥꯏꯕꯤꯕꯤ ꯋꯥꯅꯤ꯫ ꯃꯗꯨ ꯊꯣꯛꯇꯅꯕꯅꯤ ꯑꯩꯅ ꯃꯥ ꯂꯣꯟꯅ ꯁꯦꯟꯅꯔꯤꯁꯤ꯫ ꯀꯣꯂꯦꯖꯇꯁꯨ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯉꯥꯛꯇ ꯂꯩꯇꯦ꯫ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯇꯧ ꯂꯩꯔꯦ꯫ ꯇꯣꯏꯂꯦꯠꯇꯅ ꯑꯌꯥꯝꯕ ꯂꯩꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ꯫ ꯑꯩꯁꯨ ꯅꯨꯄꯤꯗꯤ ꯅꯠꯇꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ, ꯑꯗꯨꯝ ꯊꯣꯛꯂꯛ ꯇꯥꯕꯅꯤ꯫ ꯈꯪꯗꯦ, ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯥꯁꯨ ꯈꯪꯕꯗꯤ ꯈꯔ ꯃꯥꯜꯂꯤ꯫ ꯈꯪꯂꯁꯨ ꯈꯪꯗ꯭ꯔꯁꯨ ꯃꯑꯣꯡꯗꯨꯃꯗꯤ ꯌꯦꯡꯊꯣꯛꯄ ꯐꯩ ꯍꯥꯏꯕꯅꯤꯗ." ꯕꯣꯕꯤ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯂꯒ, "ꯀꯣꯂꯦꯖꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯈꯟꯖꯩ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅ ꯈꯪꯍꯟꯈꯤꯅꯤ꯫ ꯑꯩꯅ ꯁꯦꯟꯅꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯂꯝꯂꯥꯟꯕ ꯑꯃꯇꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯌꯥꯕ ꯅꯠꯇꯦ." ꯔꯣꯁꯟꯁꯨ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯂꯒ, "ꯌꯦꯡꯉꯨ ꯅꯪꯁꯨ, ꯊꯃꯣꯏꯗꯣ ꯁꯥꯔꯤꯉꯩꯗ ꯐꯖꯅ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯅ ꯁꯦꯝꯖꯤꯜꯍꯧ ꯈꯪꯂꯕ꯭ꯔꯥ? ꯐꯔꯦ, ꯅꯪꯁꯨ ꯁꯤꯗꯒꯤ ꯅꯈꯣꯡꯅ ꯆꯠꯈ꯭ꯔꯣ, ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯠꯂꯣ." ꯔꯣꯁꯟꯁꯨ ꯂꯝꯕꯤꯗꯨꯗ ꯃꯈꯨꯠꯅ ꯁꯥꯟꯅꯔꯨꯕꯒꯤ ꯐꯤꯁꯤꯡꯗꯨ ꯕꯦꯒ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯕꯣꯕꯤꯁꯨ ꯃꯥꯒꯤ ꯕꯦꯒꯇꯨ ꯂꯦꯡꯖꯨꯝꯗ ꯌꯥꯟꯕꯣꯏ ꯄꯥꯏꯕꯣꯏ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯁꯅꯥꯅꯨꯅ ꯗꯨꯀꯥꯟꯗ ꯄꯣꯠꯆꯩ ꯂꯩꯕ ꯆꯪꯈꯤꯕꯗꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯉꯤ ꯕꯣꯕꯤ ꯋꯥꯈꯜꯗ꯫ ꯁꯥꯟꯅꯔꯨꯕꯒꯤ ꯋꯥꯔꯨ ꯃꯌꯥꯝꯁꯦ ꯃꯥ ꯎꯔꯒ ꯇꯌꯥꯡꯈ꯭ꯔꯕꯒꯨꯝ ꯋꯥꯈꯜꯁꯨ ꯍꯛꯆꯥꯡꯁꯨ ꯈꯪꯌꯥꯡ ꯍꯦꯛ ꯌꯥꯡꯉꯤ꯫ "ꯀꯥꯟꯅꯗꯦ, ꯑꯩ ꯃꯥ ꯉꯥꯏꯔꯒ ꯃꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ꯫ ꯇꯥꯟꯖꯥ ꯐꯪꯂꯤꯉꯩ ꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯕꯅꯤ." ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯁꯅꯥꯅꯨ ꯊꯣꯛꯂꯛꯄꯗꯨ ꯌꯦꯡꯅ ꯆꯪꯁꯤꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯁꯅꯥꯅꯨꯅ ꯊꯣꯛꯂꯛꯄꯒ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯟꯈꯤꯕꯗꯨꯒ ꯕꯣꯕꯤ ꯆꯠꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯕꯣꯕꯤꯅ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, "ꯀꯥꯏꯗ ꯅꯨꯄꯥꯅꯣ ꯁꯤꯅ? ꯅꯠꯇꯦ, ꯃꯣꯏ ꯑꯅꯤꯒꯤꯁꯤ ꯀꯣꯏꯅꯔꯤꯕ ꯀꯥꯏꯗꯨꯔꯣ?" ꯁꯅꯥꯅꯨꯅ ꯃꯥꯡꯗ ꯘꯝꯁꯠ ꯍꯦꯅꯔꯤꯅ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯎꯏ꯫ ꯕꯣꯕꯤ ꯑꯅꯤꯗꯨꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯏꯟꯅꯔꯛꯄꯅꯤ꯫ ꯁꯅꯥꯅꯨꯅ ꯆꯪꯈꯤꯕꯗꯨꯗ ꯍꯦꯅꯔꯤꯁꯨ ꯅꯣꯛꯃꯤ ꯆꯠꯂꯒꯦ ꯈꯟꯅ ꯑꯣꯟꯊꯣꯔꯛꯄꯗ ꯕꯣꯕꯤꯅ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ "ꯀꯅꯥꯅꯣ ꯅꯪꯅ? ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ?" "ꯁꯤꯗ ꯁꯨꯝ ꯀꯅꯥꯅꯣꯝꯕ ꯌꯦꯡꯉꯝꯕꯅꯤ꯫ ꯁꯣꯝꯁꯤ ꯀꯥꯏꯗꯅꯣꯃ ꯎꯈ꯭ꯔꯕꯒꯨꯝ ꯂꯥꯛꯀꯨꯝ." "ꯃꯪꯗꯔꯣ ꯑꯩꯅ ꯎꯔꯤꯗꯣ?" "ꯅꯠꯇꯦ, ꯃꯪ ꯅꯠꯇꯦ, ꯇꯥꯏꯕꯪꯗꯅꯤ꯫ ꯃꯥꯅꯦ, ꯅꯪ ꯅꯠꯇ꯭ꯔꯣ ꯅꯍꯥꯟ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯐꯨꯔꯛꯄꯗꯣ? ꯑꯩ ꯅꯤꯡꯁꯤꯡꯉꯤ." "ꯑꯣꯍꯣ, ꯑꯩꯅ ꯀꯅꯥꯅꯣ ꯈꯜꯂꯨꯏꯁꯤꯗꯤ ꯅꯪ ꯑꯣꯏꯔꯦ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯤꯒꯤ ꯂꯩꯀꯥꯏꯗ ꯄꯪꯂꯛꯇ ꯂꯥꯛꯄꯗꯣ." ꯍꯦꯅꯔꯤ ꯂꯝꯕꯤꯔꯣꯝꯗ ꯆꯠꯅ, "ꯑꯩꯗꯤ ꯑꯇꯣꯞꯄ ꯃꯥꯜꯂꯦꯅ ꯃꯊꯥ ꯁꯥꯔꯨꯔꯦ, ꯑꯗꯨꯒ ꯅꯪ ꯑꯣꯏꯔꯦ꯫ ꯌꯥꯔꯦ, ꯊꯦꯡꯉꯦ, ꯅꯪꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯇꯝ ꯃꯥꯡꯅꯕꯅꯤ, ꯂꯩꯍꯧꯔꯣ." ꯕꯣꯕꯤꯁꯨ ꯍꯦꯅꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ, "ꯃꯤ ꯂꯩꯀꯥꯏꯁꯤ ꯂꯥꯛꯑꯒ ꯅꯨꯄꯤ ꯂꯨꯃꯤꯗꯨꯕꯨ ꯑꯩꯈꯣꯏꯁꯤ ꯀꯩꯁꯨ ꯂꯩꯇꯦꯅ ꯈꯟꯕꯩ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯄꯥꯝꯃꯦꯅ ꯅꯪꯅ ꯈꯜꯂꯤꯕ ꯈꯨꯗꯤꯡ ꯄꯪꯇꯧ ꯇꯧꯕ ꯌꯥꯔꯅꯤ ꯈꯟꯕ꯭ꯔꯣ?" ꯍꯦꯅꯔꯤ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯂꯒ ꯇꯨꯡ ꯑꯣꯟꯊꯣꯔꯛꯇꯨꯅ ꯕꯣꯕꯤꯗ ꯌꯦꯡꯗꯨꯅ, "ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯐꯝꯁꯤ ꯂꯥꯛꯏꯁꯦ ꯀꯅꯥꯝꯇꯅ ꯀꯩꯝ ꯍꯦꯛ ꯍꯥꯏꯗꯦ꯫ ꯅꯪ ꯈꯛꯇꯅꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯏꯁꯧ ꯄꯪꯂꯪ ꯂꯥꯡꯉꯤꯁꯦ꯫ ꯏꯕꯣ, ꯅꯪꯗꯤ ꯅꯨꯄꯤꯒ ꯊꯤꯔꯨꯅꯨ, ꯏꯁꯧꯗꯨꯅ ꯑꯗꯨꯝ ꯌꯥꯔꯦ ꯅꯪꯗꯤ." ꯕꯣꯕꯤ ꯁꯥꯎꯅꯤꯡꯅ, "ꯅꯪꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ?" ꯍꯦꯅꯔꯤ ꯀꯩꯁꯨ ꯊꯧꯋꯥ ꯁꯥꯗꯅ, "ꯅꯊꯃꯣꯏꯗꯨꯗ ꯅꯨꯄꯤ ꯑꯃꯇꯗꯤ ꯅꯨꯡꯁꯤꯗ꯭ꯔꯕꯅꯤꯅ ꯃꯤꯅ ꯅꯨꯡꯁꯤꯖꯕꯁꯤꯗ ꯌꯥꯝ ꯆꯥꯛꯂꯤꯅꯤꯅꯦ, ꯍꯥ? ꯅꯪꯒꯤ ꯈꯨꯗꯧꯗꯨꯗꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯂꯩꯔꯝꯂꯕꯗꯤ ꯀꯥꯏꯅꯗꯧꯔꯤ, ꯌꯥꯔꯔꯣꯏ." ꯍꯥꯏꯔꯝꯂꯒ ꯍꯦꯅꯔꯤꯗꯨ ꯘꯝ ꯆꯠꯈꯤꯗꯨꯅ ꯒꯥꯔꯤ ꯈꯥꯝꯂꯝꯂꯤꯕ ꯃꯐꯝꯗꯨꯗ ꯂꯦꯞꯈ꯭ꯔꯦ꯫ ꯕꯣꯕꯤꯁꯨ ꯍꯦꯅꯔꯤꯒꯤ ꯋꯥꯇꯥꯗꯨꯗ ꯁꯥꯎꯅꯤꯡꯅ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯈꯣꯡꯅꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯛꯏ꯫ ꯍꯦꯅꯔꯤꯅ, "ꯅꯊꯧ ꯇꯧꯒꯦꯗꯤ ꯍꯥꯏꯗꯦ, ꯑꯗꯨꯒ ꯅꯪꯅ ꯑꯩ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯗꯨ ꯀꯩꯗꯧꯔꯦ? ꯍꯥ? ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯩ ꯃꯤꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯒ ꯃꯤ ꯐꯨꯔꯝꯃꯦ ꯀꯥꯏꯗꯣ ꯍꯥꯏꯍꯟꯅꯤꯡꯗꯦ꯫ ꯌꯥꯝ ꯂꯦꯝꯅ ꯆꯪꯈ꯭ꯔꯣ." ꯕꯣꯕꯤ ꯁꯥꯎꯅꯤꯡꯅ, "ꯅꯪ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯂꯒ ꯑꯐꯥꯎ ꯌꯥꯝ ꯁꯥꯔꯤꯁꯤ ꯀꯩꯒꯤꯅோ? ꯅꯪꯅ ꯇꯣꯏꯅ ꯂꯥꯛꯃꯟꯗꯅ ꯂꯩꯀꯥꯏꯒꯤ ꯏꯆꯦꯆꯟꯁꯤꯡꯁꯦ ꯂꯝꯕꯤ ꯊꯣꯛꯄ ꯉꯝꯅꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯂꯩꯔꯤꯈꯩ ꯑꯩꯗꯤ ꯈꯔ ꯇꯣꯏꯅ ꯂꯥꯛꯈꯤꯅꯤ꯫ ꯍꯌꯦꯡ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯑꯣꯏꯔꯀꯥꯟꯗ ꯂꯥꯛꯄ ꯈꯔ ꯂꯠꯀꯗ꯭ꯔꯥ? ꯍꯧꯖꯤꯛꯀꯤꯗꯤ ꯇꯝ ꯉꯝꯗꯦ, ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯈꯤꯗꯧꯔꯤ."
ꯍꯦꯅꯔꯤ ꯊꯋꯥ ꯁꯥꯗꯕꯤ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯕꯣꯕꯤ ꯁꯥꯎꯅꯤꯡꯅ ꯃꯁꯤꯒꯤ ꯃꯃꯥꯏ ꯊꯥꯕ ꯅꯨꯄꯥꯁꯤꯅ ꯍꯧꯖ ꯁꯅꯥꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯇꯣꯏꯗꯤ ꯇꯣꯏꯃꯟꯈ꯭ꯔꯦ꯫ ꯑꯩꯅ ꯁꯣꯝꯗ ꯀꯩꯝ ꯍꯥꯏꯉꯝꯗꯅ ꯁꯦꯟꯅꯔꯒ ꯂꯩꯔꯦ, ꯑꯗꯨꯒ ꯃꯥꯅ ꯅꯔꯣꯜꯗꯒꯤ ꯆꯪꯁꯤꯜꯂꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯩ ꯃꯑꯣꯡ ꯌꯦꯡꯂꯒ ꯁꯅꯥꯅꯨꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯁꯦ ꯍꯥꯏꯍꯧꯕꯅ ꯌꯥꯝ ꯐꯅꯤ ꯈꯜꯂꯦ꯫ ꯍꯥꯏꯔꯒ ꯑꯣꯟꯊꯣꯔꯛꯄꯗꯅꯤ ꯁꯅꯥꯅꯨꯒꯤ ꯃꯄꯥ ꯂꯥꯏꯕꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯣ꯫ ꯕꯣꯕꯤ, ꯅꯪꯗꯤ ꯁꯥꯟꯅ ꯆꯠꯂꯨꯔꯤꯔꯥ? ꯍꯧꯖꯤꯛꯀꯤꯗꯨꯅ ꯅꯃꯥꯟꯅꯕꯔꯣ? ꯃꯥꯗꯤ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯄ ꯑꯣꯏꯅꯦ꯫ ꯑꯩꯅꯗꯤ ꯅꯨꯄꯤ ꯂꯨꯝꯕ ꯂꯥꯛꯂꯤꯔꯥ ꯈꯜꯂꯒ ꯅꯪ ꯅꯃꯥꯟꯅꯕ ꯑꯣꯏꯔꯦ꯫ ꯂꯥꯏꯕꯒꯤ ꯋꯥꯗꯨꯗ ꯕꯣꯕꯤꯁꯨ ꯃꯁꯥꯅ ꯃꯔꯥꯜ ꯑꯃ ꯂꯩꯖꯔꯕꯒꯨꯝ ꯏꯀꯥ ꯇꯧꯗꯨꯅ ꯍꯣꯏ ꯀꯀꯥ꯫ ꯁꯅꯥꯒ ꯅꯣꯏꯒ ꯀꯣꯂꯦꯖ ꯄꯨꯜꯂꯦꯗꯥꯏꯅꯦ? ꯅꯪꯅ ꯅꯆꯜꯁꯦ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ꯫ ꯑꯉꯥꯡꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯆꯍꯤ ꯂꯣꯡꯒꯥꯁꯨ ꯑꯣꯏꯕꯅꯤꯅ ꯀꯀꯥ, ꯃꯥꯗꯤ ꯑꯩꯅ ꯁꯦꯟꯅꯗ꯭ꯔꯁꯨ ꯌꯥꯔꯦꯗ꯫ ꯑꯗꯨ ꯀꯀꯥꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯉꯁꯥꯏꯈꯩ ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯣ? ꯑꯩꯁꯦ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯅꯤ, ꯌꯨꯝꯗꯒ ꯑꯃꯠꯇ ꯆꯪꯂꯝꯗ꯭ꯔꯦ꯫ ꯅꯪ ꯅꯃꯥꯟꯅꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯄꯗꯨꯗ ꯀꯧꯔꯛꯇ꯭ꯔꯕꯅꯤ꯫ ꯐꯔꯦ, ꯅꯪꯁꯨ ꯁꯥꯟꯅꯔꯨꯕꯒꯤ ꯋꯥꯔꯝꯂꯅꯤ, ꯍꯟꯈ꯭ꯔꯣ꯫ ꯑꯩꯁꯨꯅꯦ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯀꯀꯥ꯫ ꯂꯥꯏꯕꯁꯨ ꯗꯨꯀꯥꯟꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯕꯣꯕꯤꯁꯨ ꯅꯣꯛꯃꯤ ꯁꯅꯥꯅꯨ ꯍꯣꯏ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯃꯊꯃꯣꯏ ꯄꯦꯟꯖꯅ ꯆꯪꯂꯛꯏ꯫ ꯉꯁꯤꯗꯤ ꯁꯨꯇꯤ ꯂꯩ ꯍꯥꯏꯗꯅ ꯂꯂꯩꯕꯤꯗꯣ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯂꯥꯛꯏ꯫ ꯂꯥꯡꯂꯦꯟꯅ ꯅꯪꯁꯨ ꯂꯥꯛꯅꯤꯒꯥꯅ ꯍꯥꯏꯗꯈꯩ ꯄꯣꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯕꯕꯥ ꯍꯣꯏꯁꯨ ꯀꯅꯥꯝ ꯂꯩꯇꯦ, ꯑꯗꯣ ꯁꯤꯡꯖꯨ ꯆꯥꯁꯦ, ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯂꯂꯩꯕꯤ ꯂꯥꯡꯂꯦꯟꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯑꯗꯣ ꯗꯥꯗꯥ ꯅꯔꯁꯇꯣ ꯉꯁꯤꯒꯤ ꯎꯈꯤꯕ꯭ꯔꯣ? ꯉꯁꯤꯗꯤ ꯁꯨꯇꯤꯅꯤꯅ ꯌꯨꯝꯗ ꯂꯩꯈꯤꯕꯅꯤ, ꯉꯁꯥꯏꯇꯅꯤ ꯃꯥꯏ ꯒꯥꯔꯤ ꯆꯥꯝꯈꯤꯕꯗꯣ꯫ ꯂꯂꯩꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯗꯤ ꯆꯥꯟꯁ ꯑꯃ ꯌꯦꯡꯍꯧ ꯌꯥꯅꯤꯍꯦ꯫ ꯑꯗꯣ ꯂꯥꯛꯑꯣ, ꯅꯪꯒꯤ ꯁꯤꯡꯖꯨ ꯍꯥꯏꯗꯣ ꯁꯠ ꯂꯩꯔꯨꯔꯁꯤ꯫ ꯑꯅꯤꯗꯨ ꯄꯨꯟꯅ ꯍꯣꯇꯦꯜꯗ ꯆꯠꯃꯤꯟꯅꯗꯨꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯔꯤ ꯂꯥꯡꯂꯦꯟꯅ꯫ ꯑꯩꯁꯨꯉꯁꯤꯗꯤ ꯌꯨꯝꯗ ꯏꯊꯟꯇ ꯂꯩꯔꯗ꯭ꯔꯅ ꯌꯥꯝ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯅꯪ ꯂꯥꯛꯄ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ, ꯑꯗꯣ ꯅꯪ ꯍꯣꯔꯦꯟ ꯕꯕꯥ ꯍꯣꯏ ꯂꯥꯛꯀꯥꯟꯗ ꯇꯞꯅ ꯍꯜꯂꯨꯀꯣ꯫ ꯍꯣꯏ ꯌꯥꯏ, ꯑꯩꯗꯤ ꯅꯣꯏꯗ ꯑꯍꯤꯡꯕꯨ ꯂꯦꯛꯅꯤꯡꯂꯕꯅꯤ꯫ ꯑꯗ ꯃꯃꯥꯅ ꯌꯥꯗꯦ ꯇꯧꯕꯁꯤꯗꯅꯤ ꯇꯜꯂꯤꯁꯦ꯫ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯕꯕꯥꯒ ꯃꯃꯥꯒ ꯊꯕꯛ ꯆꯠꯊꯣꯛꯄꯗꯨꯗ ꯆꯦ ꯁꯅꯥꯃꯊꯟꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇ ꯇꯧꯔꯤꯅꯤ꯫ ꯑꯗꯣ ꯃꯥꯕꯨ ꯅꯨꯄꯥ ꯀꯣꯏꯅꯔꯕꯣ? ꯅꯪꯒꯤ ꯄ꯭ꯂꯥꯟꯗꯣ ꯀꯥꯏ ꯌꯧꯔꯒꯦ ꯃꯤ? ꯑꯗꯨꯃꯗꯤ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯅꯠꯇꯦꯍꯦ ꯅꯪꯁꯨ꯫ ꯃꯥꯁꯨ ꯃꯥꯏ ꯊꯣꯛꯄꯅꯤ ꯀꯩꯅꯣ, ꯅꯨꯄꯥꯕꯨꯗꯤ ꯀꯣꯏꯔ ꯃꯥꯜꯂꯦ꯫ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯂꯣꯟꯅ ꯐꯣꯟ ꯃꯦꯠꯄꯗꯧꯅ ꯇꯧꯏ꯫ ꯑꯩꯁꯨ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗ꯭ꯔꯦ, ꯆꯥꯟꯁ ꯈꯔ ꯄꯤꯅꯗ꯭ꯔꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯁꯤꯠꯂꯔꯣꯏ꯫ ꯑꯅꯤꯗꯨ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯣꯇꯦꯜꯗꯒꯤ ꯍꯟꯃꯤꯟꯅꯔꯛꯏ꯫ ꯂꯝꯕꯤꯗ ꯂꯂꯩꯕꯤꯅ ꯗꯥꯗꯥ ꯅꯔꯁꯁꯦ ꯍꯦꯛ ꯊꯣꯛꯂꯛꯇꯦ, ꯆꯥꯟꯁ ꯐꯪꯂꯗꯤ ꯑꯝꯇꯪ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯈꯟꯕꯅꯤ꯫ ꯅꯨꯄꯤ ꯀꯥꯏꯅꯔꯕ꯭ꯔꯥ ꯀꯔꯤꯅꯣ, ꯋꯥꯆꯞꯀꯥꯁꯦ ꯄꯥꯛ ꯆꯪꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕ꯫ ꯕꯤꯁꯨ ꯏꯟꯁꯇꯥꯁꯨ ꯂꯩꯔꯤ ꯀꯩꯅꯣ, ꯂꯩꯔꯤ ꯃꯌꯥꯝꯁꯤꯗꯤ ꯑꯗꯨꯗ ꯄꯥꯎ ꯐꯥꯎꯅꯔꯝꯕꯁꯨ ꯌꯥꯏ ꯀꯩꯅꯣ꯫ ꯑꯩꯗꯤ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯕꯅꯤꯅ ꯃꯥꯏ ꯋꯥꯔꯤ ꯑꯝꯇ ꯈꯪꯗꯦ꯫ ꯌꯨꯝꯊꯪꯅꯩ ꯍꯥꯏꯕꯩ ꯋꯥꯅꯤ, ꯐꯖꯅ ꯎꯁꯤꯟꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯦꯗꯣ꯫ ꯍꯥꯟꯅꯗꯤ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯄꯨꯟꯈꯤꯗ꯭ꯔꯦ ꯕꯦꯝꯃ꯫ ꯑꯗꯣ ꯍꯥꯟꯅ ꯄꯨꯟꯗ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯜꯂꯒ ꯋꯥꯔꯤꯒꯗꯣ ꯈꯔ ꯁꯥꯟꯅꯁꯜꯂꯣꯕ꯫ ꯀꯅꯥ ꯈꯪꯅꯤ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯅꯝꯃ ꯀꯧꯔꯛꯄꯁꯨ꯫ ꯂꯥꯡꯂꯦꯟ ꯅꯣꯛꯂꯒ ꯑꯗꯨꯗ ꯇꯥꯏꯌꯦ, ꯅꯪ ꯋꯥꯔꯤꯁꯤꯗꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯦ ꯍꯥ꯫ ꯇꯨꯡꯗꯒꯤ ꯙꯅꯔꯥꯖꯅ ꯉꯁꯤꯗꯤ ꯑꯅꯤꯁꯦ ꯌꯥꯝ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯕꯨ ꯀꯩ ꯃꯇꯥꯡꯒꯤ ꯑꯣꯏꯕꯖꯥꯠꯅꯣ? ꯑꯩꯈꯣꯏꯅꯒ ꯈꯪꯕꯒ ꯌꯥꯗꯕ ꯖꯥꯠꯂꯕ? ꯅꯨꯄꯤ ꯑꯅꯤꯗꯨ ꯏꯈꯪ ꯈꯪꯅ ꯇꯨꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯙꯅꯔꯥꯖꯇꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯔꯤꯕꯨꯗꯤ ꯈꯪꯕ ꯌꯥꯕ ꯖꯥꯠꯅꯤ, ꯀꯣꯟꯅ ꯑꯗꯨꯝ ꯃꯔꯤ ꯈꯪꯂꯛꯀꯗꯧ ꯋꯥꯅꯤꯗ꯫ ꯂꯂꯩꯕꯤꯅ ꯀꯩꯁꯨ ꯂꯩꯕ ꯋꯥꯔꯤ ꯅꯠꯇꯦꯗ, ꯁꯨꯝ ꯐꯥꯒꯤ ꯇꯧꯅꯕꯅꯤ꯫ ꯅꯣꯏꯅꯤꯗꯤ ꯑꯌꯥꯝꯕꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯅꯦ꯫ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯅꯤꯡꯂꯕꯅꯤ ꯑꯩꯕꯨꯗꯤ꯫ ꯂꯥꯡꯂꯦꯟꯅ ꯑꯩꯈꯣꯏꯅꯤꯅ ꯍꯦꯟꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯕꯩꯅꯤ꯫ ꯂꯂꯩꯕꯤꯅ ꯑꯗꯣ ꯗꯥꯗꯥ ꯅꯔꯥꯖ, ꯅꯪꯗꯤ ꯀꯣꯂꯦꯖꯀ ꯏꯆꯠ ꯆꯠꯇ꯭ꯔꯕꯣ? ꯆꯠꯂꯤꯗ, ꯅꯣꯏ ꯆꯦꯁꯨ ꯑꯗꯨꯝꯗꯤ ꯊꯦꯡꯅꯩ, ꯋꯥꯔꯤꯗꯤ ꯁꯥꯟꯅꯗꯦ꯫ ꯅꯣꯏꯅꯤꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯂꯥꯡꯂꯦꯟꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯔꯨꯕꯅꯤ, ꯑꯩꯈꯣꯏꯗ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯗꯥꯗꯥ ꯅꯔꯥꯖ꯫ ꯌꯨꯝꯗ ꯑꯩꯈꯣꯏ ꯃꯥꯁꯨ ꯕꯕꯥꯁꯨ ꯑꯝꯇ ꯂꯩꯍꯧꯗꯦ, ꯑꯗꯨꯅ ꯆꯠꯂꯨꯁꯤꯗꯅ꯫ ꯌꯥꯔꯦꯗ, ꯅꯣꯏꯅꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯅ ꯆꯥꯃꯤꯟꯅꯔꯨ, ꯑꯩꯅꯕꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯁꯨꯇꯤ ꯂꯩꯔꯤꯉꯩ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯇꯧꯔꯤꯅꯤ꯫ ꯂꯂꯩꯕꯤꯅ ꯗꯥꯗꯥ ꯅꯔꯥꯖ ꯍꯣꯏꯗꯤ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯕ ꯀꯥꯏꯁꯦ ꯍꯟꯕꯤꯔꯛꯈꯤꯗ꯭ꯔꯦ, ꯌꯥꯝ ꯄꯣꯡꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏ ꯆꯦꯒ ꯅꯃꯥꯟꯅꯕꯒꯁꯨ ꯈꯪꯅꯍꯟꯈ꯭ꯔꯦꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯕ꯭ꯔꯥ ꯀꯩꯅꯣ? ꯙꯅꯔꯥꯖ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯪꯗꯕꯩꯅꯦꯍꯦ꯫
Nahan ay phone to isingda tasindana display ka kainom tawribani. Hausiksu semi. Call tawba khaktani fazana yarisi. Mataydi gyan minigumta tadraponida. Phone yarakanda pauhe phaurokke. Ainadi inamaga wari sanari ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯪꯗ꯭ꯔꯕ ꯖꯥꯠꯂꯅ ꯈꯜꯂꯨꯔꯦ ꯀꯅꯥ ꯈꯪꯅꯤ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯊꯤꯡꯂꯝꯃꯗꯤ ꯑꯩꯗꯤ ꯏꯅꯝꯃꯅꯣ ꯋꯥꯔꯤꯗꯤ ꯅꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯌꯦꯠꯄꯤꯅꯕ ꯊꯤꯡꯕꯤꯅꯕ ꯀꯅꯥꯝ ꯂꯩꯕ ꯅꯠꯇꯦꯗ ꯅꯣꯏꯁꯨ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯊꯣꯛꯃꯣꯛ ꯌꯥꯝ ꯇꯧꯅꯨꯀꯣ ꯅꯃꯥꯟꯅꯕꯅ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀ꯭ꯂꯥꯁ 11 ꯀꯥꯔꯤꯉꯩꯗꯒꯤ ꯇꯥꯟꯅꯔꯛꯑꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ 11 ꯀꯥꯔꯁꯤꯗ ꯑꯉꯥꯡꯅꯦ ꯍꯥꯏꯔꯗꯤ ꯃꯔꯩꯁꯦ ꯑꯔꯣꯏꯕꯤꯗ ꯇꯧ ꯌꯥꯔꯦꯅꯦ ꯂꯥꯡꯂꯦꯟꯅ ꯗꯥꯗꯥ ꯅꯔꯥꯖ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯖꯅꯨꯀꯣ ꯂꯂꯩꯕꯤꯒ ꯉꯥꯡꯅꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯀꯣꯆꯤꯗꯤ ꯐꯖꯅ ꯈꯣꯠꯄꯖꯥꯠꯅꯤꯀꯣ ꯑꯩꯅ ꯑꯃ ꯍꯥꯏ ꯅꯣꯏꯅ ꯑꯃ ꯈꯨꯝ ꯍꯥ ꯑꯗꯣ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯅꯣꯏꯒ ꯁꯨꯝ ꯀꯨꯏꯊꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯀꯤꯗꯨꯝ ꯀꯤꯖꯔꯛꯑꯦꯕ ꯑꯩ ꯂꯂꯩꯕꯤꯅ ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯨꯄꯥ ꯃꯥꯟꯗꯕ ꯌꯥꯝ ꯇꯧꯅꯨꯗ ꯑꯩꯈꯣꯏꯁꯨ ꯇꯤꯟꯅꯔ ꯂꯣꯏꯅꯔꯒ ꯏꯒꯨꯟ ꯈꯪꯂꯛꯀꯅꯤ ꯗꯥꯗꯥ ꯅꯔꯥꯖꯁꯦ ꯀꯅꯥꯅꯗꯤ ꯈꯟꯅ ꯏꯁꯝ ꯁꯝꯅ ꯐꯥꯒꯤ ꯇꯧꯕꯁꯤꯗ ꯌꯥꯝ ꯂꯥꯟꯅ ꯁꯨꯕꯤꯅꯨ ꯁꯨꯝ ꯋꯥꯔꯤꯅꯤꯗ ꯅꯣꯏꯁꯨ ꯄꯪꯀꯟ ꯍꯦꯛ ꯈꯟꯖꯤꯜꯂꯤ ꯐꯔꯦ ꯅꯣꯏ ꯁꯤꯡꯖꯨꯗꯨ ꯆꯥꯎ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦꯀꯣ ꯗꯅꯔꯥꯖꯇꯣ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯂꯥꯡꯂꯦꯟꯅ ꯗꯥꯗꯥ ꯅꯔꯥꯖꯁꯦ ꯋꯥ ꯈꯨꯝꯐꯝ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ ꯅꯪ ꯋꯥꯍꯪꯗꯨꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤꯁꯤ ꯌꯦꯡꯉꯣ ꯃꯥꯅ ꯆꯦꯟꯒꯦꯅ ꯆꯦꯜꯂꯕꯗ ꯀꯌꯥꯝ ꯁꯥꯡꯅꯕꯨ ꯆꯦꯟꯗꯣꯏꯅꯣ ꯑꯩꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦꯗ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯎꯠꯊꯣꯛꯂꯣ ꯅꯪꯒꯤ ꯃꯈꯜ ꯃꯈꯜꯒꯤ ꯂꯥꯡꯗꯨꯗ ꯗꯥꯗꯥ ꯅꯔꯥꯖꯁꯦ ꯊꯨꯕ ꯉꯝꯕ꯭ꯔ ꯌꯦꯡꯉꯣ ꯃꯤ ꯊꯣꯡꯒꯥꯟ ꯃꯌꯥꯁꯤ ꯂꯦꯞꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯦ ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯦ ꯅꯨꯄꯥ ꯐꯥꯕ ꯉꯝꯕꯤꯅꯤꯅ ꯈꯟꯈꯤꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯂꯂꯩꯕꯤꯁꯨ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯄꯒ ꯊꯣꯡꯅꯥꯎꯗꯒꯤ ꯗꯅꯔꯥꯖ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯇꯥꯟ ꯆꯥꯅꯅ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯗꯅꯔꯥꯖꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯨꯗ ꯌꯦꯡꯂꯛꯄꯗ ꯑꯅꯤꯗꯨ ꯍꯦꯛ ꯃꯤꯠ ꯆꯥꯅꯩ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯑꯅꯤꯃꯛ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯅ ꯗꯅꯔꯥꯖꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯂꯂꯩꯕꯤꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯥ ꯂꯣꯜꯂꯤꯕꯗꯨ ꯌꯦꯡꯉꯤ ꯂꯂꯩꯕꯤ ꯋꯥꯈꯜꯗ ꯑꯁ ꯀꯩꯅꯣ ꯁꯤꯒꯤꯗꯨꯕ ꯑꯩꯅ ꯌꯦꯡꯂꯦ ꯍꯥꯏꯁꯦ ꯃꯥꯁꯨ ꯁꯣꯏꯗꯅ ꯈꯪꯉꯝꯃꯅꯤ ꯑꯁ ꯌꯥꯝ ꯏꯀꯥꯏꯌꯦ ꯂꯥꯡꯂꯦꯟꯗꯤ ꯂꯂꯩꯕꯤꯒꯤ ꯃꯑꯣꯡꯗꯨ ꯀꯩꯁꯨ ꯈꯟꯗꯅ ꯆꯥꯅꯕ ꯁꯤꯜ ꯂꯥꯡꯂꯤ ꯂꯂꯩꯕꯤꯁꯨ ꯂꯥꯡꯂꯦꯟꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯐꯣꯟꯗꯅꯤ ꯍꯦꯟꯔꯤꯅ ꯉꯔꯥꯡ ꯑꯩ ꯂꯥꯛꯑꯝꯕꯩꯔꯣ ꯅꯪꯅ ꯉꯁꯤ ꯀꯣꯜ ꯇꯧꯕꯒ ꯄꯥꯏꯔꯛꯏꯁꯦ ꯁꯅꯥꯗꯨ ꯆꯦꯞꯊꯗꯨꯅ ꯃꯤ ꯂꯥꯛꯄ꯭ꯔꯅ ꯌꯦꯡꯂꯒ ꯅꯪ ꯁꯤꯗ ꯄꯪꯂꯛꯇ ꯂꯥꯛꯏ ꯑꯩꯅ ꯂꯥꯛꯀꯅꯨ ꯐꯅ ꯍꯥꯏꯔꯁꯨ ꯍꯦꯛꯇ ꯂꯥꯛꯄ ꯑꯩꯅ ꯇꯥꯟꯖꯥ ꯐꯪꯂꯕꯗꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯔꯛꯀꯦ ꯍꯥꯏꯗ꯭ꯔꯣ ꯃꯇꯨꯡꯁꯤ ꯂꯥꯛꯀꯅꯨꯀꯣ ꯅꯍꯥꯟꯈꯩꯗꯤ ꯅꯪꯅ ꯑꯩ ꯂꯥꯛꯀꯅꯨ ꯍꯥꯏꯔꯤꯁꯦ ꯂꯩꯀꯥꯏ ꯃꯤ ꯀꯤꯕꯩꯔ ꯈꯜꯂꯒ ꯅꯪꯗꯤ ꯂꯩꯀꯥꯏ ꯅꯨꯄꯥ ꯀꯣꯏꯔꯤ ꯑꯣꯏꯔꯦ ꯀꯥꯏꯗ ꯅꯨꯄꯥꯅꯣ ꯋꯥꯊꯤ ꯉꯥꯡꯅꯣ ꯋꯥꯊꯤ ꯅꯠꯇꯦꯅꯦ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯅ ꯍꯥꯟꯅ ꯌꯥꯒꯦ ꯈꯜꯂꯗꯤ ꯌꯥꯕ ꯌꯥꯔꯦ ꯍꯧꯖꯤꯛꯐꯥꯎ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯇꯧ ꯂꯩꯔꯤꯗꯣ ꯅꯉꯣꯟꯗ ꯉꯥꯎꯖꯕ ꯃꯤ ꯈꯔ ꯂꯩ ꯇꯧꯔꯤꯅꯦ ꯅꯪꯅ ꯉꯥꯡꯕ ꯅꯪꯅ ꯈꯟꯕ ꯉꯥꯛꯇꯅ ꯆꯨꯝꯒꯅꯤꯗꯤ ꯁꯨꯈꯟ ꯍꯦꯛ ꯈꯜꯂꯨꯔꯅꯨ ꯈꯟꯗ ꯌꯥꯔꯤꯕꯣ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔ ꯐꯥꯎ ꯋꯥꯔꯤ ꯁꯥꯟꯅ ꯌꯥꯗꯦ ꯁꯤꯁꯨ ꯅꯍꯥꯟ ꯅꯣꯏꯗ ꯂꯥꯛꯑꯝꯕꯒꯤ ꯀꯤꯗꯨꯅ ꯀꯣꯜ ꯄꯥꯏꯔꯛꯏ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯅꯪꯒꯤ ꯅꯒꯨꯟ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯇꯧꯁꯤꯟꯅꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ ꯑꯩ ꯅꯣꯡꯃ ꯏ ꯀꯥꯔꯗꯤ ꯅꯣꯏ ꯌꯨꯝ ꯆꯪꯉꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯌꯦꯡꯉꯣ ꯊꯣꯛꯇꯧ ꯑꯩꯗꯤ ꯈꯣꯟꯊꯤ ꯈꯔ ꯆꯥꯔꯒ ꯐꯈꯤꯕ ꯌꯥꯏ ꯅꯪꯅꯤ ꯃꯔꯨ ꯑꯣꯏꯅ ꯃꯌꯥꯝ ꯆꯪꯗꯅ ꯇꯣꯠꯄꯤꯔꯗꯤ ꯍꯥꯟꯅꯗꯒꯤ ꯒ꯭ꯔꯤꯟ ꯀꯥꯔꯒ ꯂꯩꯔꯤꯗꯣ ꯀꯂꯔꯐꯨꯜ ꯑꯣꯏꯔꯗꯕꯅꯤ ꯅꯪꯁꯦ ꯑꯩ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯤꯖꯥꯠꯅꯤ ꯑꯩꯒꯤ ꯈꯔꯗꯤ ꯈꯟꯕꯤꯔꯤꯕ ꯐꯩ ꯈꯟꯕꯤꯌꯨ ꯐꯩ ꯅꯨꯡꯁꯤꯗꯕ ꯍꯥꯏꯗꯨꯗꯤ ꯀꯣꯟꯅ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯕ ꯐꯥꯎꯔꯀꯥꯟꯗ ꯅꯨꯡꯁꯤꯔꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯅ ꯊꯃꯣꯏꯁꯤꯅ ꯑꯗꯨꯝ ꯄꯦꯟꯊꯣꯛꯆꯔꯛꯀꯦ ꯏꯁ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝ ꯍꯩꯔꯦꯅꯦ ꯍꯥ ꯂꯣꯟ ꯊꯣꯛꯂꯤꯕꯅꯤꯅ ꯐꯩ ꯇꯥꯕꯅꯤ ꯍꯩꯔꯕꯅꯤꯅ ꯋꯥ ꯑꯗꯨꯝ ꯉꯥꯡꯅꯤꯡ ꯇꯥꯕꯅꯤ ꯑꯗꯣ ꯅꯪ ꯅꯅꯥꯎꯄꯤꯗꯨ ꯌꯥꯝ ꯈꯠꯂꯤ ꯅꯪꯒ ꯃꯥꯟꯅꯗꯦ ꯏꯔꯥꯡ ꯌꯥꯝ ꯇꯧꯏꯅꯦ ꯂꯂꯩꯕꯤꯒꯤ ꯋꯥꯔꯤ ꯇꯧꯔꯛꯄꯗꯨꯗ ꯁꯅꯥꯅꯨ ꯄꯥꯈꯠꯅ ꯅꯪ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ ꯅꯠꯇꯦ ꯋꯥꯔꯤꯒ ꯁꯥꯟꯅꯕ꯭ꯔꯕ ꯅꯪ ꯄꯥꯎ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅ ꯐꯪꯗꯦ ꯑꯗꯨꯒ ꯃꯥꯒꯗꯤ ꯀꯃꯥꯏ ꯋꯥꯔꯤ ꯁꯥꯟꯅꯗꯧꯔꯤꯒꯦ ꯀꯩꯁꯨ ꯄꯥꯈꯠꯄ ꯆꯤꯡꯅꯕ ꯇꯧꯔꯨꯅꯨ ꯑꯩꯅꯁꯨ ꯅꯪꯒꯤ ꯐꯅꯕ ꯈꯜꯂꯤꯗ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯦꯡꯅꯕꯗꯨꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯃꯥꯗꯤ ꯃꯥꯂꯣꯝꯗ ꯍꯦꯛ ꯆꯠꯄ ꯃꯥꯜꯂꯦ ꯃꯐꯝꯗꯨꯗ ꯂꯩꯕ ꯈꯔ ꯇꯣꯏꯅ ꯎꯏ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯅꯅꯦ ꯃꯈꯣꯏꯅꯤꯗꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕꯅꯤ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯑꯝꯕꯅꯦ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏ ꯏꯅꯥꯎꯕꯤꯅ ꯑꯣꯏꯅ ꯃꯣꯏꯗ ꯆꯠ ꯂꯩꯔꯦ ꯅꯪꯁꯨ ꯅꯃꯥꯟꯅꯕꯤ ꯑꯃ ꯃꯨꯝꯕꯥꯏꯗ ꯆꯪꯈꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤꯗꯨꯗꯤ ꯑꯗꯨ ꯂꯥꯛꯄꯗꯩꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅꯤ ꯊꯦꯡꯅꯔꯒ ꯈꯪꯅꯔꯛꯏꯁꯦ ꯅꯪ ꯂꯨꯖꯕꯩ ꯋꯥꯅꯤ
ꯑꯩꯗꯤ ꯀꯩꯝ ꯈꯟꯈꯤꯕ ꯂꯩꯇꯦ ꯈꯟꯗꯕꯗꯨꯅꯤ ꯑꯩꯅ ꯈꯜꯂꯝꯗꯣꯏꯁꯤ ꯁꯅꯥꯅꯨ ꯁꯥꯎꯅꯤꯡꯅ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯖꯅ ꯌꯦꯠꯂꯤ ꯑꯩꯅ ꯌꯦꯠꯇꯅ ꯀꯅꯥ ꯅꯉꯣꯟꯗ ꯌꯦꯠꯄꯤꯅꯤ ꯌꯦꯠꯂꯁꯨ ꯅꯪ ꯁꯦꯟꯅꯔꯤꯁꯤꯗꯤ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯇꯒꯤ ꯃꯈꯨꯠꯇ ꯇꯥꯗꯅꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯁꯦꯟꯅꯔꯤꯁꯤ ꯀꯣꯟꯅꯒꯤꯗꯤ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩ ꯀꯣꯏꯅꯔꯤꯕꯅꯤꯅ ꯑꯩꯅ ꯅꯪ ꯁꯦꯟꯅꯕ ꯑꯩꯅ ꯅꯪ ꯌꯦꯡꯁꯤꯟꯕ ꯍꯥꯏꯁꯤꯗꯤ ꯑꯩꯒꯤ ꯏꯊꯧꯅꯤ ꯑꯩꯒꯤ ꯀꯩꯁꯨ ꯈꯟꯕꯤꯌꯨ ꯍꯥꯏꯗꯦ ꯀꯩꯝꯇ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯁꯨ ꯌꯥꯏ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯔꯤ ꯑꯍꯥꯟꯕꯗꯒꯤ ꯍꯧꯅ ꯀꯅꯥꯝꯇꯅ ꯌꯦꯡꯁꯤꯟꯕꯤꯗꯦ ꯑꯗꯨꯅ ꯑꯩ ꯀꯩꯁꯨ ꯆꯤꯡꯅꯕ ꯐꯥꯎꯗꯦ ꯍꯦꯅꯔꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯅꯪꯅ ꯈꯪꯗꯕ ꯅꯪꯅ ꯎꯗꯕ ꯀꯌꯥ ꯑꯃ ꯂꯩ ꯑꯩꯅ ꯎꯔꯦ ꯈꯪꯁꯨ ꯈꯪꯉꯦ ꯑꯗꯨꯃꯛꯅ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯦꯝ ꯂꯩꯊꯣꯛꯄ ꯉꯝꯗꯕꯒꯤ ꯅꯪꯕꯨ ꯆꯪꯕ ꯑꯗꯨꯝ ꯅꯪꯕꯨ ꯁꯦꯟꯅꯕ ꯂꯥꯛꯏꯅꯤ ꯑꯩꯉꯣꯟꯗ ꯀꯅꯥꯅ ꯀꯩꯗꯧꯔꯛꯑꯗꯅ ꯅꯠꯇꯦ ꯑꯩꯕꯨ ꯐꯥꯒꯦ ꯄꯨꯟꯒꯦ ꯇꯧꯕ ꯃꯤꯒ ꯂꯩꯔꯕ꯭ꯔꯕ ꯍꯥꯟꯅꯗꯤ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯃꯃꯥꯁꯨ ꯂꯦꯡꯗꯅ ꯂꯩꯔꯦ ꯕꯕꯥꯁꯨ ꯄꯨꯡ 4-5 ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯌꯨꯝ ꯌꯧꯔꯛꯂꯕꯅꯤꯅ ꯀꯩꯁꯨꯝ ꯈꯟꯗ꯭ꯔꯦ ꯍꯣꯏꯅꯦ ꯚꯥꯏ ꯑꯗꯨꯁꯨ ꯅꯣꯏꯗꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤꯅ ꯌꯦꯡꯁꯤꯟꯕꯤꯕ ꯌꯥꯏ ꯃꯃꯥꯍꯣꯏ ꯕꯕꯥꯍꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗꯅ ꯅꯣꯏ ꯑꯅꯤꯃꯛ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯁꯤꯜꯂꯤꯁꯤꯅ ꯀꯅꯥꯝꯇꯅ ꯅꯪꯒꯤ ꯈꯨꯗꯛ ꯄꯥꯏꯗꯅꯕ ꯍꯥꯏꯗꯤ ꯀꯔꯟ ꯇꯥꯔꯛꯇꯅꯕ ꯈꯪꯉꯕ ꯃꯄꯥꯟꯗ ꯃꯃꯥ ꯂꯇꯥꯗꯣ ꯆꯪꯂꯛꯄ ꯎꯕꯗ ꯁꯅꯥꯅꯨ ꯄꯥꯈꯠꯅ ꯍꯜꯂꯣ ꯊꯝꯃꯒꯦ ꯑꯩ ꯍꯣꯔꯦꯟ ꯃꯦꯁꯦꯖ ꯊꯥꯔꯒꯦꯀꯣ ꯍꯦꯅꯔꯤꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯀꯣꯜꯗꯣ ꯍꯥꯟꯅ ꯁꯠ ꯀꯛꯈ꯭ꯔꯦ ꯍꯦꯅꯔꯤꯁꯨ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ